China COVID amadi world reaction. United States na China dagi lakpa passenger singbu entry pi dabagi wafam ama khannakre China gi mi singna traga China dagi US ta lakpa mi singbu masigi maram China na makoi gi laibak ta COVID hengalakliba adugi detail amata clear oina tabagi maram nani international pausing ki matungina China da COVID hengatli asiana thok ni haibase clear wani hairi masi China gi mafam khuding oiram da bai Al Jazeera nasu COVID makoi de hengatli haibase hairi adubu Chinese authority na detail amata phajana khanghandre masina kari oirabano haibase clear oidi US ki wadi makoi da naunan haliba COVID variant adugi actual power function oihalliba layong laina clear oina haibirabadi atai country da sumadugi against precaution low jabi yai sini amarom da Japan India Malaysia na chingba country kharadadi already COVID protection ki damak khong thangat pa hokrabani China na hai makhoi da na pa amadi sibagi masing khajikni adubu mapan gi news media dadi masing yamnamak yambagi wani hairiba amarom da China da COVID sandokpagi reaction India da phajana oiri hospital kaya da India gi health minister chatuna mock drill ga loinana kari awat pa lei kari mathau taba karigumba India da hengat pataragadi haibagi matang da kanna step locally side amada India gi opposition political party Congress amadi magi supporters singna Rahul Gandhi gi luching makhada Bharat Joro koba lamsang chatpagi thoram ama kanna pangthokli hojikma ruling party na COVID hengalakani haibagi aki bagaloina restriction pining lakpa tanjasida Rahul Gandhi amadi magi khongloi singna chatpa leptaba masida party ani asigi mi singi marakta achauba debate amagum oiri Rahul Gandhi gi follower yam kre handak makoi leptana chali Rahul Gandhi gi career da handak ki khongchat ase achauba step ni haina kre ruling government na hai sarkar gi restriction kaya bu man handak wawaidre amarom ta Rahul Gandhi bu support toiba kanglup na hai sarkar na COVID ki anoba issue puthorak pase Rahul gi khongchat ba anuba plan amani rail da China da COVID hengatli aduna India da mangjona alarm piribani Russia Ukraine ki war loisin bagi maikai da chatnaba handak hotna re Putin su ready da lairobani peace talk tawrasi hairakrabani chairak sida President Zelensky na America da chatlui amasung Western leaders singga punna wafam kaya ngang da sandarakhi madugi matungda Zelensky na lauthoraki 10 points khak thamjari Ukraine ki side tagi peace talk ase yana bahaiduna magi points tara aduda Zaporizhzhia nuclear plant Russia na thadokpa Ukraine digi grains puthokpada apan bala handaba Ukraine ki hanagi border ado asum ohenba asina chingba points kharan maru oi adubu Russia na madugi points sing yakidre Russia na Ukraine ki lam manga thokpagi saruk ama kon khrabani madu hanba ngamloi hairakri aduna ngarang dagi lan amukan bahukre capital cape amadi mafam kya da attack chathari ngasi ayuk ki paw matungina Russia gi maikai digi drone kaya na mathang attack hauki amasung cape ki koi bata war gi siren khongtuna public singbu section na ba basement gumba air raid shelter mafam singda laina ba khanghan ki masigi mangda Russia na missile kaya dang attack tauki amasung matu yamna sathiba attack ni haidi Brazil ki legendary player Pele ngarang laikidre afau ba se sikibada Brazil tanatana prithvi gi mafam kaya dagi nungai ta phongdok narakhi Pele footballer tanatana lamdang kaya da ming leiram ba mioni football history da record oina lairi hojik su Pele gi ming ahum lak World Cup winner oiram ba ki 2000 da FIFA na magi ming thol player of the century haina piki भारत के प्रधानमंत्री नरेंद्र मोदी की अपोक्पी हिराबेन लेखिद्रे महाक अहमदाबाद के हॉस्पिटल अमता लाइकंदरंबनी अदुबु संसार थादोकपदी ताबनी हिराबेन यामना सांगना पुंसिरम की चही चामा हेना प्राइम मिनिस्टर की अपोक्पीना लेखिद्रबा असिदा भारत के मरुवैब मियोय कयाना नुंगाइतब फोंदोकनखी